ꯕꯦꯛꯆꯔꯦꯜꯅ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 25 ꯏꯪ ꯀꯨꯝꯖꯥ 2012 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯄꯥꯎ ꯂꯧꯕꯤꯔꯁꯤ꯫ ꯑꯁꯥꯝꯗ ꯀꯣꯚꯤꯗꯀꯤ ꯀꯦꯁ 3,09,000 ꯌꯧꯕꯒ ꯂꯣꯏꯅꯅ ꯂꯥꯏꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡꯅ 5,963 ꯁꯨꯔꯦ ꯍꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯍꯦꯜꯊ ꯕꯨꯂꯦꯇꯤꯟ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ (NHM)ꯒꯤ ꯕꯨꯂꯦꯇꯤꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯑꯅꯧꯕ ꯀꯦꯁ 3,035 ꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯑꯁꯥꯝꯗ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ 109,923 ꯌꯧꯔꯦ꯫ ꯄꯨꯟꯅ ꯁꯦꯝꯄꯜ 59,939 ꯇꯦꯁ ꯇꯧꯕꯗ ꯑꯅꯧꯕ ꯀꯦꯁ 335 ꯑꯗꯨ ꯊꯦꯡꯅꯈꯤꯕꯅꯤ ꯑꯃꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯆꯥꯗ 0.38 ꯑꯣꯏꯈꯤ ꯍꯥꯏꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯒ ꯂꯣꯏꯅꯅ ꯊꯥ ꯑꯃꯔꯣꯝ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝ ꯅꯕꯦꯝꯕꯔꯒꯤ 4ꯁꯨꯕ ꯆꯌꯣꯜꯗꯒꯤ ꯍꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯅ ꯁꯤꯇꯤꯡ 10 ꯔꯣꯝ ꯂꯩꯔꯕ ꯌꯥꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯈ꯭ꯔꯤꯁꯃꯥꯁ ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯖꯝꯃꯨ ꯑꯦꯟ ꯀꯁꯃꯤꯔꯒꯤ ꯈꯣꯡꯆꯠꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯉꯔꯥꯡ ꯁ꯭ꯔꯤꯅꯒꯔꯗ ꯊꯨꯡꯈꯤꯕꯒ ꯂꯣꯏꯅꯅ ꯀꯁꯃꯤꯔ ꯇꯝꯄꯥꯛꯇ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝꯕꯨ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯖꯝ ꯊꯦꯡꯅꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯁ꯭ꯔꯤꯅꯒꯔꯒꯤ ꯔꯥꯖꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯗꯨꯗ ꯂꯦꯐꯇꯦꯅꯦꯟꯠ ꯒꯚꯔꯅꯔ ꯃꯅꯣꯖ ꯁꯤꯟꯍꯥ, ꯁꯤꯚꯤꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯑꯥꯔꯃꯤ, CRPF, ꯄꯨꯂꯤꯁ, ꯑꯇꯩ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯁꯤꯅꯤꯌꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗꯅ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯌꯨꯊ ꯐ꯭ꯔꯣꯟꯠ ꯑꯃꯁꯨꯡ ꯅꯣꯔꯊ ꯏꯁꯠ ꯄꯥꯡꯒꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯤꯜꯆꯔꯗ ꯂꯩꯕ ꯄꯔꯤꯁꯗꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯌꯨꯝꯗ ꯂꯨꯞ ꯑꯍꯨꯝ ꯑꯁꯤꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯤ ꯇꯦꯛꯁꯠꯕꯨꯛꯇ ꯊꯦꯡꯅꯔꯤꯕ ꯑꯁꯣꯏꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ꯫ ꯀ꯭ꯂꯥꯁ 9ꯒꯤ ꯁꯛꯂꯣꯟ ꯌꯥꯝꯕꯤ ꯑꯁꯥꯝ ꯀꯧꯕ ꯔꯦꯄꯤꯗ ꯔꯤꯗꯔꯗ ꯑꯇꯝꯅꯅ ꯐꯨꯔꯨꯞ ꯑꯃꯕꯨ ꯃꯤꯁꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯝꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯃꯔꯨꯝ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯔꯤꯁꯗꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯌꯨꯊ ꯐ꯭ꯔꯣꯟꯠ ꯑꯃꯁꯨꯡ ꯅꯣꯔꯊ ꯏꯁꯠ ꯄꯥꯡꯒꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝꯁꯤ ꯃꯔꯝ ꯆꯥꯏ ꯍꯥꯏꯗꯨꯅ ꯁꯧꯒꯠꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯁꯨ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯁꯤꯅ ꯊꯝꯂꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯂꯨꯞ ꯑꯍꯨꯝ ꯐꯝꯃꯤꯟꯅꯕ ꯑꯁꯤꯗ ꯖꯤꯌꯥꯎꯔ ꯔꯍꯃꯥꯟ ꯃꯨꯐꯇꯤꯅ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯌꯨꯊ ꯐ꯭ꯔꯣꯟꯠꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯁꯂꯤꯝ ꯅꯣꯡꯌꯥꯏꯅ ꯅꯣꯔꯊ ꯏꯁꯠ ꯄꯥꯡꯒꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠ ꯑꯣꯏꯈꯤ꯫ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯐꯣꯔꯝ ꯃꯥꯁꯄꯥꯔꯥ ꯑꯁꯥꯝꯒꯤ ꯊꯧꯁꯤꯜ ꯂꯨꯞꯀꯤ ꯃꯤꯐꯝ ꯑꯃ ꯉꯔꯥꯡ ꯕꯥꯁꯀꯟꯗꯤꯒꯤ ꯖꯨꯅꯤꯌꯔ ꯀꯣꯂꯦꯖ ꯀꯣꯔꯩꯀꯥꯟꯗꯤꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗ ꯐꯝꯈ꯭ꯔꯦ꯫ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯏ ꯅꯗꯤꯌꯥꯆꯥꯟꯅ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯐꯝꯈꯤꯕ ꯃꯤꯐꯝꯗꯨꯗ ꯂꯨꯞ ꯑꯁꯤꯒꯤ ꯁꯥꯍꯤꯇ꯭ꯌ ꯃꯦꯒꯥꯖꯤꯟ ꯄꯥꯟꯊꯥ ꯂꯥꯛꯂꯤꯕ ꯖꯅꯨꯋꯥꯔꯤꯒꯤ 2022ꯗ ꯐꯣꯡꯕ ꯑꯃꯁꯨꯡ ꯃꯇꯝ ꯁꯤꯃꯛꯇꯗ ꯂꯨꯞꯀꯤ ꯆꯍꯤꯒꯤ ꯃꯤꯐꯝꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯦꯞꯅꯈ꯭ꯔꯦ ꯍꯥꯏꯅ MLF ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯐꯣꯔꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 10ꯗ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯏꯝꯐꯥꯜꯗ ꯇꯥꯍꯤꯔ ꯁꯥꯖꯕꯝꯅ ꯏꯕ ꯃꯁꯥꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯇꯤꯌꯥ ꯅꯪꯒꯨꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯤꯛꯁꯟ ꯑꯦꯟꯗ ꯄꯣꯏꯇ꯭ꯔꯤ ꯀ꯭ꯂꯕ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯣꯡ ꯐꯥꯔꯃꯔꯁ ꯀ꯭ꯂꯕ ꯇꯣꯂꯦꯟꯈꯨꯟꯅ ꯌꯨꯝꯕꯨ ꯑꯣꯏꯔꯒ ꯑꯁꯥꯝ ꯁꯣꯀꯔ ꯐꯨꯠꯁꯥꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯁꯣꯀꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯁꯦꯀꯦꯟꯗ ꯀꯦꯁ ꯄ꯭ꯔꯥꯏꯖ ꯃꯅꯤ ꯂꯦꯠ ꯉꯥꯉꯣꯝ ꯅꯤꯂꯁꯤꯡ ꯑꯦꯟ ꯉꯥꯉꯣꯝ ꯂꯩꯈꯥꯝꯗꯦꯕꯤ ꯃꯦꯃꯣꯔꯤꯌꯦꯜ 5-man soccer tournament cum selection of Kasar district players under
20 years October tang kunithoi irai numittagi Tolengkhungi Farmers Club ki sanabungda hodokre tournament asida team kunmathoi na saruk yakhi tang kunithoi gi hodokpa numit ki sanabada match mapan sanakhi aduga mathangi numit October tang kunhumdoi dana match 15 sanakhi tournament asigi final match lakliba October tang kuntaruk leibak pokpa numitta sanagani cash prize oina lupa lising tara amasung trophy ga konana ahanba mana aduga lupa lising manga amasung trophy ga konana anisuba mana pigani haina Assam Soccer Futsal Association gi state executive member Ziaul Islam Chaudhry na khangalakli pau loijare feedback channel na tabiriba singbu ikai khumna jabag loinana channel asibu like share amasung subscribe to